ꯏꯔꯥꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯕꯤꯒꯦꯁ ꯃꯤꯁꯥꯏꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯏꯖꯔꯦꯜꯗ ꯆꯠꯊꯈ꯭ꯔꯦ꯫ ꯃꯁꯤꯅ ꯏꯖꯔꯦꯜꯒꯤ ꯑꯆꯧꯕ ꯕꯖꯦꯠ ꯂꯥꯛꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯦꯛꯁꯆꯦꯟꯖ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯑꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠꯁꯤꯡꯗ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯏꯔꯥꯟꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯥꯏꯜꯒꯤ ꯔꯦꯠ ꯑꯁꯤ ꯂꯦꯞꯇ꯭ꯔꯒꯗꯤ ꯏꯖꯔꯦꯜꯒꯤ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ 10 ꯗꯦꯖꯀꯤ ꯃꯅꯨꯡꯗ ꯐꯪꯁꯟ ꯇꯧꯕ ꯂꯦꯞꯈ꯭ꯔꯒꯅꯤ꯫ ꯏꯖꯔꯦꯜꯅ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯇꯧꯔꯤꯕꯁꯤ ꯅꯣꯡꯃꯗ $285 ꯆꯠꯂꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯟ ꯂꯩꯕꯥꯛ ꯑꯁꯤ ꯃꯤꯗꯜ ꯏꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯥꯏꯜ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯄꯥꯋꯔꯐꯨꯜ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯏꯖꯔꯦꯜꯅꯁꯨ ꯏꯔꯥꯟꯒꯤ ꯑꯔꯥꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠ ꯃꯅꯥꯛꯇ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯀꯌꯥ ꯇꯧꯔꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯏꯟꯇꯔꯁꯦꯞ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠ ꯃꯅꯥ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯣꯖꯦꯛꯇꯥꯏꯜ 2ꯗꯤ ꯌꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯂꯥꯟ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯁꯤꯖꯐꯥꯌꯔ ꯇꯧꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ Don't forget to like and subscribe.